Ngasigi topic ti Christada Anouba Khutshem hairiba topic asigi maramda aina ngangjagani ahanbada ekhoi ishora pathana tawse sarga malem prithibhi bu sambiba ingam ngamba ipa isho yam thagasare ngasi taibang myoiba ekhoina mataw kharamna Christada Anouba Khutshem am oigini Anouba Khutshem am oibase karino habsigi maramda tolaba nanai ehana nahaki Bible dagi khara share tawgadawri Masida nahana po preview tari pa isinaw kuding dasu nahaki thawai aseng baduna makoida ngangbiu amasung ekoi kuding mo Anouba Khutshem amamu oiba ngamanbiu Prabhu Jisu Krista gi mingda kurumdari amen ekoi 2 Corinthians 5:17 se paminase English ta zum Manipur da su ire aduna ai matam yam logdana ba adum ai Manipur da parage maram aduna kanagumba amanna Krista da lairabadi mahak Anouba Khutshem ni Ariba pot punamak lanthokre yengu pot punamak inau naure masi yamna phajaba text amani masina hairipse karino aina Christada laiba haipse karino kanau mi amna Christada lairagadi mahana kari tawgani haibasigi maramda aina Bible lagi text mayam piraga lainaba yai adubu adomda salagumsi masi isam samna ikhoina bhap tagadaba irai laiba mong amada ikhoina masi sangjaminasi Masina haidibadi kanagumba mi amana Christian oirabadi kanagumba mi amana Prabhu Jisu Christada thajaraga Christian oiba taragadi mahangna hinglamba hokhiba punsi mahing ado ishor khangdringeda Prabhu Jisu Christa bu kanbi mapuni loksandringeda tauramba papki punsi mahing ado tayang panda mina tawnariba ishor khangdaba misina tawnarimba thabak makhai ado tawnaramba thabak makhai ado mahak loina Satkragani, mahaki punsi adudagi loina sakragani, aduga mahakna tauba khudima inaw nauba oigini. Haidi mahaki wangang sangang, mahaki lamsat hazard, mahaki pije chaksa, adeg mahaki punsi mahing, mahana tautora iba khudim makto inaw nauba. Haibdi hana Prabhu Jisu Krista khangdingida tauramba miyamado loina tolaga, Prabhu Jisu Krista khanglaga, Prabhu na tau haiba, Prabhu na Christian amana sakadaba niti niyom adu sini haina Bible la takpidibdo adugi matung ina mahak satkaneba aikoina Bible lagi yengba yai Anouba Khutshem haibse karino haidi haibse sigi maramda aikoina Bible lagi yengba yai aduga karigumba ai je Christian ni hairagadi ai Prabhu da thajai hairagadi ai isamakse Anouba Khutshem am oiraktraba ai asengba Christian nate nang asengba Christian nate kanagumba mi amana ahlamana mana oja guru mana mahak Prabhu Jisu Christada lairaba mini mahak Christani hairaga mahaki punsi aduda Anouba punsi mahaki lamsa sajana mahak Christani haibadu uttaragadi madu mahak aseng Christian nateba mahak Anouba Khutshem am oidragadi mahak Anouba mahak Christian nate haibase masi kaubiganu aikona mehauron haidi Genesis chapter 1 da nakoina paba matamda sum khangni verse 4 10 12 asina sing matang paba matamda nakoina khangakani madudi ishona pot khudima hanba prithvi da karisu lairam dabadagi semakpani ishona pot khudima semba loirba matam ahanba numita semba loirba matamda man ahanba numita sengiba posing ado it was so good masi yamna pharami hai asmaina matang ahanba anisuba ahumsuba Khutshem loi loirapa khuding Khutshem loiba khuding noma da Khutshem ma numit anisuba da Khutshem ma loiba khuding gi masi yamna phai haina ishona hairami aduga Genesis 1 gi 31 da samlapado magi conclusion do ishona asumna hai aduga ishona sembikraba khuding mapu mahana yenglammi hamnika and God saw everything that he had made mahana semkraba mahana semlam kraba khuding makto mahana yenglami aduga yengu madu yamna phajarami and behold it was very good haiko mase mahana sembi khiba khuding mak seme adu loir kana yengu masi loina phayamni ishor habse kwari mapung phaba gyal losing aduga mapal aitna khanglaba ishona phajaba ha ishona porama phajana semba habse mapung pharabne asuke matik phajaramni koi huji prakriti da laiba phajarkhaba singpa ture lai usek waya jiba sa sin laiba khudimmakse huji phajayeba adu masi hojikti masi papki ithil phanglaba matungda phawba asuke matik phajayeba aduna papki ithil changringda pap prithvi asida lakting mamang da lairamba Khutshem ishona semamba amakpa laitana asuke matik phajana sem khrabaneba
madu yengu madu loina ba anouba khusem ne inong no ba karisu leram da dagi ishona sembi khiba inong no ba poram sembi khiba se yam phajai ba maramdi madu da phattaba karisu leite phajaba mapung phaba aduna pik thalami heba maduni ko anouba khusem habse adugumduna isinausan nang aisu masin bible na haibane nang aisu adugumna ai prabhu da thajarak mami ama oiraba ai prabhu jisu krista gi matung inba christian ama oiba tarakati adugumba mi ado ishona maheuron da sembi kiba maheuron chapter 1 da sembi kiba anouba khusem punamak do aduga manaba posa ma I oiraktraba hoi maduga makti cha manabadi oiraroi sinausing adubu madugumna aise anouba khusem ama oiraktraba anouba khusem haibadi pabya audraba amuk palaitraba lamcha sajata wangang sangangda inong noba hengko ishor gi wangang sangang oiba sargadut singna ngangna iba wangang sangang oiba prabhu jisu krista gi punsi da hingkiba punsi mahing ado madu anouba khusem ngakneba adugumba punsi mahing ama oirak taraba tarabadi aikhoi christian nate ai christian ni habse mi kya marumna ai christian ni ma christian ne claim to bi madu nate aseng christian ama oiba taragadi aigi haukipa punsi mahing ishor khangdringi mamang da toramba punsi mahing ado loina thadoga anouba punsi mahing ama ishorna yaba prabhu jisu krista na yaba punsi mahing ama hingadabne haiba punsi mahing ase christian ama oiriba aina hingba ngamdraba ai sasinaba christian adugumba christian adudi prabhu na hairamba mi aina mi kya marum kobuni adubu mi kharata mukhangene habse aduneba tayangpan da sanariba tayangpan gi misinga mananda saliba christian project cha wangang sanga mananda saliba christian singje basi maming tagi christian ni bakoi sarga sakhataba leite sinausing akoi aseng christian oisi habsne aduga aroi loisalak padai pajarake lairi ama step to christ hairiba lairi ase yam phajaba lairi ne hairiba lairi se ai isamuna su translation toksagre nakoi na karigumba hard copy pamagadi engonda request obi ai akoi digi lobi ai natraga soft copy pamagadi aina dum nakoina account piragadi adum nakoina lobi ai lawsabi ai ko masini ado hairiba lairi asidagi masida yengsiko masigi page 57 gi paragraph 2 da ai khara pajar ke yengun nakoi screen da munna yengbiu ai loi paroi ai chinna sum atha laga haijarake masida hai ishor gi thawaina nohan khraba thamoi adu aigi punsi ase ishogi thawaina nahon khribo itargadi masi mahaki punsi aduna masi ishogi thawaina nahon khre habdugi sakhi ado masina pigini hamni aije ai christian hai targadi ishogi thawai sengmana aigi punsi mahingdo aigi anouba mi ama oikhrabane anouba khusem ama oikhrabane ishogi thawaina madu ai anouba khusem ne habdo aigi punsina utkani habni aigi wangang sangana utkani hai masidai ko aduga aikoina aikoigi thamoi aikoi isamangna aikoigi thamoije hongdoksaba natraga aikoi isamakse ishogi aningbadugi matuina aikoina chatpa ngamdringaida ko aikoi isamangna aikoi isamakta natraga isagi afaba thabaksingda aikoina thajaba tadrabasu thajadaba tarabasu ko aikoina thajaroidabane mase thajadringaida haiko our lives aikoi punsina will reveal aikoi punsina uthokani whether the grace of God is dwelling in us aikoi gi punsida ishogi thaujana lei habse aigi punsi mahingna utkani habni masina haribdi chamchamna habdi aikoi gi thamoi ase ishorgi prabhu jisu aikoina thawai sengbana nokthokki bataragadi hoi aikoi isama aina afaba thabak tawbuduna ai kangani habnate ai isamna aikoi isamakta thajaba isagi afabada aikoina thajagadaba nate masiko thajabaduna aina afaba taruga isagi pangana ishoga chanana akoi ishoga motinana akoi hingani habdu oithoktabneba adumapu aina ishogi thawaina aije nahon kiba taragadi aigi punsi mahingnako masi uthorakaneba ishogi thaujana nang aingonda leite habse aigi punsi mahingna mi adugi punsi mahingna uthokani habne aduga aigi lamsa sajata aikoi gi lamsa sajata hongba ma ugni aikoi habit aikoi hainabi sing aduga aina punsi da sathari ba thabak thorom khutimakta aina hingbagi punsi sintham oiga punsi sintha oibe ai natruga aina business ki oibe ai thabak tawri ma khuding mak aduda
ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯒꯅꯦꯕ ꯃꯁꯤꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯦꯟꯅꯕ ꯑꯩꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯤꯡꯂꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯔꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯅꯤꯁꯤꯒꯤ ꯈꯦꯟꯅꯕꯗꯣ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯒꯅꯦꯕ ꯃꯁꯤ ꯎꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯍꯥꯟꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯕ ꯎꯗ꯭ꯔꯕ ꯅꯪ ꯑꯩꯁꯦ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯦ ꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯩꯅ ꯑꯐꯕ ꯇꯧꯅꯤꯡꯉꯦꯒ ꯇꯧꯕ ꯑꯗꯨꯒ ꯑꯔꯥꯟꯕ ꯇꯧꯅꯤꯡꯉꯦꯒ ꯇꯧꯕ ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯆꯠꯁꯦ ꯎꯠꯂꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ habitual ꯍꯥꯏꯗꯤ ꯑꯩꯅ ꯍꯩꯅꯈ꯭ꯔꯕ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯩꯅ ꯍꯩꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯕꯛꯅꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯎꯠꯂꯅꯦꯕ ꯑꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯉꯣꯟꯗ ꯑꯐ ꯁꯥꯖꯤꯟꯅꯕꯒꯤ ꯑꯣꯏꯅ ꯉꯥꯡꯕꯗꯣ ꯃꯗꯨꯅ ꯑꯣꯏꯔꯔꯣꯏꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯑꯐ ꯁꯥꯖꯤꯟ ꯑꯃ ꯉꯥꯡꯕ ꯑꯇꯣꯞꯄ ꯑꯃꯗꯅ ꯐꯠꯇꯕ ꯉꯥꯡꯕ ꯑꯗꯨ ꯑꯣꯏꯔꯔꯣꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯃꯍꯧꯁꯥꯅꯀꯣ ꯑꯗꯨꯝ ꯍꯦꯕꯤꯠ ꯑꯣꯏꯅ ꯑꯐꯕ ꯉꯥꯡꯕ ꯑꯐꯕ ꯇꯧꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯅꯕ ꯌꯥꯎꯗꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯦꯕ ꯃꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯄꯦꯖ 59ꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ 3ꯗ ꯑꯃꯨꯛ ꯍꯥꯏ ꯃꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠꯀꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯁꯤꯡꯗ ꯎꯕ ꯐꯪꯒꯅꯤ ꯑꯩ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯂꯝꯆꯠ ꯑꯗꯣ ꯌꯦꯡꯉꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯃꯥꯅ ꯁꯤꯕ ꯐꯥꯎꯕꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯑꯅꯥꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯄꯥꯝꯗꯅ ꯍꯦꯠꯄꯤꯔꯕ ꯃꯤꯁꯤꯡ ꯚꯨꯠ ꯆꯪꯂꯕ ꯃꯤꯁꯤꯡ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯁꯤꯡ ꯃꯉꯣꯟꯗ ꯆꯪꯖꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯔꯥꯟ ꯈꯨꯗꯤꯡꯃꯛ ꯎꯠꯄꯤ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯣ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕ ꯑꯗꯣ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯑꯩꯈꯣꯏꯅ ꯎꯒꯅꯦꯕ ꯅꯪ ꯑꯩꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠ ꯅꯨꯡꯁꯤꯕ ꯂꯝꯆꯠ ꯑꯗꯣ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯎꯠꯄ ꯉꯝꯗ꯭ꯔꯕ ꯑꯩ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯦ ꯃꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯄꯥꯝꯕꯗꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯕꯅꯦꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯀꯗꯥꯏꯗ ꯐꯪꯗꯣꯏ ꯕꯥꯏꯕꯜꯗ ꯐꯪꯗꯣꯏꯀꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯕ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯕ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯏꯄꯥ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯅꯤ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯕ ꯉꯝꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤꯀꯣ ꯕꯥꯏꯕꯜꯗ ꯏꯈ꯭ꯔꯕ ꯃꯩꯍꯧꯔꯣꯟꯗꯒꯤꯅ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯖꯦꯅꯦꯁꯤꯁ ꯇꯨ ꯔꯦꯚꯦꯂꯦꯁꯟꯗ ꯏꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯃꯉꯥꯟꯒꯤꯗꯃꯛ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯁꯛꯇꯤ ꯑꯗꯨ ꯑꯣꯏꯔꯝꯃꯦꯕ ꯏꯄꯥ ꯏꯁꯣꯔꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯃꯉꯥꯟꯒꯤꯗꯃꯛ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯣꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯁꯨ ꯑꯩꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯃꯉꯥꯟ ꯆꯥꯎꯈꯠꯅꯤꯡꯉꯥꯏꯒꯤ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏ ꯃꯁꯤꯗ ꯂꯚ ꯕ꯭ꯌꯨꯇꯤꯐꯥꯏড ꯑꯦꯟड ꯏꯅꯣꯕꯜ ꯑꯣꯜ ꯍꯤꯁ ꯑꯦꯛꯁꯟ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤꯕꯅ ꯐꯖꯍꯜꯂꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯅ ꯆꯤꯡꯂꯦꯝꯍꯜꯂꯦꯕ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯦ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯧꯈꯤꯗꯕ ꯂꯩꯇꯦ ꯃꯁꯤꯅꯤ ꯌꯥꯝ ꯐꯖꯩ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯏꯁꯣꯔꯗꯒꯤꯅꯤ ꯑꯗꯨ 1 John 4:8 God is love ꯍꯥꯏꯕꯗꯣ ꯏꯁꯣꯔꯒꯤ ꯃꯔꯝ ꯆꯠꯇꯤ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠꯇꯤ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯠꯄ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯇ꯭ꯔꯕ ꯊꯃꯣꯏꯅꯀꯣ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯁꯤꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯁꯦꯡꯗꯣꯛꯇ꯭ꯔꯕ ꯊꯃꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯇꯕ ꯊꯃꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯕꯗ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗ꯭ꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯊꯃꯣꯏꯁꯦ ꯁꯦꯡꯗꯣꯛꯇ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯖꯔꯒ ꯃꯍꯥꯛ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯔꯕ ꯃꯍꯥꯛ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯣ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯊꯃꯣꯏꯅꯦꯕ
hairiba sengdokraba thamoi asida nungsibase mathanda horakani nungsibase masina puthokpa ngamgani aikoi gi thamoi je sengdokidraba paptagi sengdokidraba kathokidaba taragadi hairiba nungsibase masi puthokpa ngamoiba aduna Christian ama oiraga masi nungsiba laitabase karigino aikoi thamoi naidabneba hairiba nungsibase Prabhu Jesu Christna laiba Prabhu Jesu Christna sasan tawba Prabhu Jesu Christna panba mafam aduda khakta masigi nungsibase phangeba asengba nungsibase ishordagi lakpane asengba nungsibase ishordagi lakpane aduga aikoina ishobu nungsi maramde mahna aikoibo hana nungsiba adugumna aikoju hoigi punsida aikoigi tawthorokpa aikoi kero lekai dako asi aikoina nungsibase utkaraneba makoina aingonda hana nungsibu ulena aikoina mongonda nungsibu ulu haibna te baibna haibase Prabhuna aikoina Prabhuda nungsiba hana utte Prabhuna aikoida hana nungsibu ulakanda aikoina maki matung ila mongonda nungsibu utpaneba masigi lamchache aikoida leigidabneba misina nungsiragana aikoina nungsigani mina aikoida afaba tawragana aikoina sumoida afaba tawgani mina aingonda afaba wangagana aina makoida su afaba ngakani mina aingonda thina tawragana aina makoida thina tawgani habse yadeba aikoina hana mi khoigi karweli kaida leiriba isnausing isho khangdaba mising aduga isho khangba mising asida aikoina hana makoida nungsibu utkadabneba makoigi awaba taba matamdasu aikoina mateng pangadabne aikoina angamba matengdo aikoina pangadabne pangana oibi ai loksing oibi ai paisagi oibi ai aikoina angambado madu mateng pangadabne adumai tawruga ahama nungsibu makoida utkini adugi matungda makoina aikoida nungsiba lakaneba if the heart renewed by the divine grace aikogi thamoi se ishogin thaujana nauthon ki batarabadi love is the principle of action aikoina tawthori ba thabak khuding makse nungsibana niyom oiraga tawthorane aina ngangba nangna ngangba Christiana man ngangba lamcha saja khuding macha kedoba nungsibana niti niyam nungsiba hairiba niyam asigi makhada loina thora agani hamni kya da phajakraba aduna hairiba nungsiba sina aikoigi lamcha se nokthon gin modify tawgani aikoi ko modify tawgani aduga aikoigi ihul ase masina sasan tawgani aikoigi hakchangi aningba apamba sing ase masina control tawgani mana khudum magi khudum makhada laigani hai aduga aikoida yengnaba leiramba aikoije masina namatkani aikoigi nungsiba se masina singdam hangani hai masina deslap masigi nungsiba cherish in the soul aikoigi aikoigi punsida ko masi yokhatpa targadi sweetens the life aikoigi punsi je marek mahau le hele and sets a refining influence all around aikoibda leiribda masigi mi gi lamcha sajat hongdohanba ngamba aduguma sengdohanba ngamba ithil amako aikoigi aikoibda leiba mipung khudimakta masi aikoina sandokane masi aduna hairiba nungsiba Prabhuda leiba nungsiba se aigi thamoida leiraba ishogi thawai asengbana maki thaujana aigi thamoiji renew tawgiba taragati masi kedoba masigi masina aikoigi punsi mahingda aikoi nganga ki oina mingonda asawbusu ngangaroi aduga mingonda aikoina tawri khudimake nungsibadagi oina oiraganeba masini Anouba Khutshem hairibse adumda natana aikoigi akoibda leiraba aikoigi thengnerba mising aduna aigi wangang sangangi Prabhugi nungsiba ingondagi Christiana ikoidagi urakanda makoigi ta leiramba makoigi wangang sangang aigi punsi mahin nang aigi Christiana maki punsi mahin urakanda makoigi yumda tawriba niti niyom mahaki lamcha sajat aduda aije phatte ko haibse makoina uraga makoigi punsida hongdoni pharukane adugu loina makoi asengba Christian gi lambi asida lani ai afaba kwadi afaba example ne Matthew 5 ki section have the let your light so shine before men that they may see your akon nakoigi mangal ado misingi mangada malonu maramdi nakoigi mangal ado da uraga sagada lebe ipai shobu ko thaganingai gi dam haibse masi kaugno let your light so shine before men that they may see your good works and glorify your Father which is in heaven abse aduna equator tawriba ishogi nungsibari tawthoriba afaba thabak mayamje urakanda sagada leiba ipai shob thagat pohebo masigi mapane khoina or phungamane haidi basne khoina Christada Anouba Khutshem abse haidi pa Anouba Khutshem je khoidu oidraba khoi Prabhu thajare harga khoina Prabhu na salamba niti niyom nungsibagi linti niyom ase chatraba aikoigi thaini gi punsi mahing pa ki punsi mahing isho khangning da toramba lai mutti lana ma phattaba toramba mayam wangang changalam chathada yengnaba aduga nungsidaba leiramba mayam phije chakhada amot pat kuchaba mayam leiramba do loina hongtoga Anouba mi ama oi
ꯑꯣꯏꯒꯅꯦꯕ ꯃꯁꯤ ꯑꯣꯏꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯃꯁꯤ ꯏꯁꯥꯒꯤ ꯄꯥꯡꯒꯜꯅ ꯉꯝꯒꯗꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯃꯄꯥꯟꯅ ꯉꯝꯒꯗꯕꯅꯦꯕ ꯇꯥꯕꯤꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯁꯔꯃꯣꯟ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯕꯣꯔ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩ ꯅꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯑꯅꯧꯕ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯇꯣꯜꯂꯕ ꯅꯥꯏꯅ ꯂꯥꯛꯀꯤ ꯁꯥꯁꯇꯗ ꯈꯤꯇꯪ ꯅꯩꯅꯈ꯭ꯔꯦ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯗ ꯅꯍꯥꯟꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ